Nungshibini Haishira episode 6 Buduna Lakchare Mayam Punna Taminarsi. Nupa Mari Dusu Changlakpada Mangkoldu Liba Ilsi Amadi Manau Nupibu Ui Boris Ilsi no fit over my tongue to da Luhenta Naba Chirol Dawi. Nui darling say, Nangu Bada no fit of a Kataweko Nui Hanaga Pog Pogda Braba. Mataugi wahidada lohin paina diyeng lai kumdi kumdagde. Lukas na dauraga karidu thosinduna kamlaga kumthari Bidya sunokmi makoy dawan sinduna lao changasi. Asum na layram liba makoy su bulab changai. Ilsi makoy paubada maya ikaka kay laybani adubu manaw pina tab na kori. Jaya kuna no makoy sibo. Ilsi gyanlak pagum mayadu ihihigat manaw pidayeng duna. Asira, nuiti ayagi krasni. Manaw pisu wada tabada machindumilaga noktunalay. Bidya manaw pi ani dayeng duna. Toybiya, imong di ikluro, nangi drawing do, jaya di lisarasano. Asi haraga imong doon sin mamabu kawi. Ima, milay. Kauri badu tabada ibenisu imung dagi tholai. Lukas amadi manaw pasinga layram ni badu ubada hara kauri. Haima, nacha singla iro, phamu phida sida. Makoy marisu piriba phida du tafam dai. Hoima, ichon gena basu hangena lakpane inaw pasinga hongnaraga. Ibungon na Nungshibini na lapi base thamoy sepele. Ado chaga thakisiko. Hoima. Ibeni machanapiya handon sinduna. Ibema chaga lodoro nabunga nanawpo hola isingsiga punna thaknaba. Aduga imasu dukandagi achaput kara yengduge. Hoi ma. Asi hayang Bidya susangki Ilsi mama hoina sanariba wari katade. Nariba makongduga jangdakai luhenda ikani yengduna lay. Matawdo ubada Boris amadi James di nukningbana lori. Amadi magi mataw luhen dasu kuning na tinduna hehe ingitauri. Luhen su maduudaba nate wakal dasu kali. Akoy yang bujose chaga taktabani. Aduga hoy kaina. Horen di fajarani. Aduga somdana masina marona ma. Anabase kara phabrana yam khangingambani. Adubu magi acting sida khangsaning treduni. Asidani aini he chaido. Khat pasidi hainadeba nari sida. Asum na matanta kanjabani chimpal thokna dingang lakti. Ibeni su machanupi yai madiyeng tuna. Yai, nabung singalere moko. Ibungo, ay dukan ba thok hige. Asi hayram ibeni su thoki. Ilsi mama na hayram paduda maga kagle haubasi hina ikaya bagum tauri. Lukas Ilsi liyeng tuna. Ichandi kamay daraba, karafaraba, nababo. Ilsi tabna nomi kumdai. Karafari. Oh, ichana nungai tabalero akoy daro. Akoy mayam layri sadi. Ichana koy na bayaba natiko. Hoy. Asum hainari ngay ngahak layraga ibenisu halaktuna. Layramo. Imahane chaga buthora ake. Asi haramduna amung jangki Lukas Ilsi dawa amung makataduna. Jaldi ke school da tamba. Ila high school da tambe. Oh, adudi akoy laiba sigo homsi su tamba ni. Noi bahana ka khangna bro. Asi haina manaw pasing tu da amu igla ing. Mataw tu da Boris ka James ka na kongitari ngay lohena na ngore haina sat kumda ing. Kongdini, haidi dubi ka supunda manina. Hairagdi badu tabada Ilsi mathawanda sonjay. Ngasaydagi mana ikairambadu kauduna machin machado idum tumthokpa kumleki. Lukas pakomdu tabada karina maningsinglai. Ngasaydadi moina classmate ni hakiba aduga hojikna manawpa na khangde hairagpasida masungakli. Asonna linari ngay Bidya amadi ibenisu punna child class 8 ka plate amada fungfung saraba boraga haptuna putorai. Icha hoila pasidi kai bisadu na khangje. Ima hoi gisidi. Si kara si chasi. Asi haina chadu matang pi. Haisabagi wani laikba maridu cha thakba hainabadi amadanati.
ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯥꯗꯨ ꯂꯧꯕꯗꯤ ꯂꯧꯁꯤꯜꯂꯤ꯫ ꯕꯤꯗ꯭ꯌꯥꯁꯨ ꯂꯨꯀꯥꯁꯄꯨ ꯌꯦꯡꯖꯩ꯫ ꯂꯨꯀꯥꯁꯁꯨ ꯕꯤꯗ꯭ꯌꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯃꯤꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ꯭ꯔ ꯌꯥꯝꯅ ꯌꯦꯡꯕ ꯍꯩꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯎꯔꯝꯃꯤ꯫ ꯑꯍꯨꯝꯗꯨꯁꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃꯅꯤ ꯍꯥꯏꯅꯗꯤ ꯈꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯁꯤꯡꯗꯨ ꯃꯔꯤꯗꯨꯗꯤ ꯈꯔ ꯈꯔ ꯊꯛꯂꯒ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯊꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯁꯦ ꯏꯆꯟꯒꯤꯅꯤ, ꯊꯨꯅ ꯅꯥꯕ ꯐꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯄ꯭ꯔꯁꯇꯒꯤ ꯆꯥꯉꯧ ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯔꯛꯑꯒ ꯄꯤ꯫ ꯏꯜꯁꯤꯁꯨ ꯏꯀꯥꯏꯅ ꯌꯥꯔꯅꯤ ꯗꯗꯥ, ꯁꯦ ꯂꯧꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯦꯝ ꯆꯥꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯌꯥꯝꯃꯨꯛ ꯀꯧꯔꯣꯀꯣ, ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯟ ꯑꯣꯏꯔꯕꯅꯤ꯫ ꯉꯁꯤ ꯍꯥꯏꯅ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤ, ꯑꯗꯨꯒ ꯑꯃꯨꯛ ꯏꯕꯦꯅꯤꯒ ꯕꯤꯗ꯭ꯌꯥꯒ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯗ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅ ꯏꯆꯟꯒꯤ ꯑꯅꯥꯕꯁꯤꯒꯤ ꯑꯌꯦꯡꯃꯟ ꯈꯔ ꯑꯣꯏꯅꯕ ꯁꯤꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯅꯤꯗ ꯑꯃꯨꯛ ꯆꯥꯉꯧ ꯆꯞꯄꯤ ꯈꯔ ꯄꯤ꯫ ꯃꯇꯧꯗꯨꯗ ꯏꯕꯦꯅꯤ ꯏꯀꯥꯏꯅ ꯏꯕꯨꯡꯉꯣ, ꯏꯆꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯏꯃꯥ ꯀꯔꯤ ꯍꯥꯏꯅ ꯂꯃꯟꯁꯤꯡꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ ꯍꯣꯏ ꯂꯧꯔꯔꯣꯏꯒꯦ, ꯅꯆꯟꯗꯁꯨ ꯅꯪꯅ ꯄꯤꯔꯝꯃꯕꯅꯤꯅ ꯌꯥꯔꯅꯤ ꯍꯥꯞꯆꯤꯜꯂꯨ꯫ ꯏꯃꯥ, ꯁꯤꯗꯤ ꯏꯆꯟꯒꯤ ꯑꯣꯏꯖꯅꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯗ ꯄꯤꯔꯤꯁꯤꯅ ꯏꯆꯟ ꯂꯥꯌꯦꯡꯅꯕ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯏꯕꯦꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯏꯀꯥꯏ ꯂꯧꯁꯤꯜꯂꯤ꯫ ꯑꯁꯣꯝꯅ ꯃꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗꯒꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯦꯁꯣ ꯉꯁꯤꯗꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯨꯗ ꯇꯤꯚꯤꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯁꯨ ꯂꯥꯛꯇꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯁꯝꯈ꯭ꯌꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯌꯥꯏꯗ ꯁꯤꯖꯥ, ꯑꯗꯣ ꯉꯁꯤꯒꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯃꯛꯄꯨ ꯑꯃꯠꯇ ꯎꯗꯦꯅꯦ꯫ ꯅꯍꯥꯟ ꯃꯣꯏꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯒꯥꯔꯤꯅ ꯊꯦꯡꯂꯨꯏ, ꯑꯗꯨꯒꯤ ꯍꯪꯕ ꯆꯠꯈꯤꯕꯅꯤ꯫ ꯀꯅꯥꯒꯤ ꯃꯆꯥ? ꯀꯩ ꯂꯝꯗꯒꯤ? ꯁꯝꯈ꯭ꯌꯥ, ꯀꯨꯞꯊꯅꯗꯤ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏ ꯃꯃꯥ, ꯅꯪꯅ ꯃꯗꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤꯅꯦ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯆꯧꯕꯗꯣ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯌꯨ꯫ ꯚꯣꯠꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ, ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯍꯣꯏ ꯁꯝꯈ꯭ꯌꯥ, ꯑꯗꯣ ꯑꯦꯟꯁꯥꯡꯁꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯉꯥ ꯑꯇꯥꯎꯕ ꯂꯩ, ꯁꯤꯁꯦ ꯊꯣꯡꯂꯒ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤ ꯃꯁꯤꯡꯁꯨ ꯇꯧꯔꯒ ꯆꯝꯐꯨꯠ ꯑꯃ ꯍꯦꯛ ꯐꯨꯠꯂꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯊꯪ ꯆꯪꯂꯛꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗꯨꯗ ꯊꯨꯅ ꯆꯪꯈꯤ꯫ ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛꯇꯣ ꯊꯣꯡꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯂꯥꯛꯄ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯆꯝꯐꯨꯠ ꯐꯨꯠꯂꯝꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯠꯊꯠꯂꯝꯂꯒ ꯄ꯭ꯔꯞ ꯂꯥꯛꯏ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ꯫ ꯁꯝꯈ꯭ꯌꯥ, ꯑꯉꯥꯡꯈꯩ ꯂꯥꯛꯈ꯭ꯔꯕꯣ? ꯂꯥꯛꯈꯤ ꯃꯥꯜꯂꯦ, ꯁꯣꯝꯗꯗꯤ ꯆꯪꯂꯝꯗ꯭ꯔꯦ꯫ ꯑꯆꯧꯕꯗꯣ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯑꯝꯇ꯫ ꯍꯣꯏ ꯁꯝꯈ꯭ꯌꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯃꯆꯥꯁꯤꯡꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯃꯆꯥ ꯑꯍꯟꯒꯤꯗ ꯍꯥꯟꯅ ꯆꯪꯂꯛꯏ꯫ ꯑꯆꯧꯕ, ꯅꯣꯏ ꯄꯥꯕꯨꯡꯅ ꯏꯆꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯌꯣꯏꯅꯦ꯫ ꯃꯆꯥꯅ ꯐꯃꯨꯡꯗ ꯂꯣꯡꯂꯒ ꯇꯥꯔꯤꯕ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯨꯀꯥꯁꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯌꯥꯅꯤ, ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯂꯥꯛꯀꯦ꯫ ꯀꯩꯗꯧꯔꯒꯦ, ꯏꯆꯥꯕꯨ ꯋꯥꯔꯕ꯭ꯔꯣ? ꯅꯠꯇꯦ ꯏꯃꯥ, ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ? ꯀꯩ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯌꯥꯅꯤ ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ, ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯌꯥꯔꯅꯤ꯫ ꯑꯩꯈꯣꯏ ꯅꯥꯎꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯃ ꯏꯄꯥꯈꯠ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯇꯣꯝꯕ, ꯁꯅꯥ, ꯀꯥꯏꯗ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅ ꯀꯥꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯂꯨꯍꯦꯟꯗꯨ ꯃꯁꯥꯗꯨ ꯆꯣꯛꯊꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯄꯥꯈꯠ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯒ ꯁꯝꯅꯒ ꯐꯃꯨꯡꯗ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯁꯝꯗꯨꯅ ꯂꯨꯍꯦꯟ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ꯫ ꯀꯩ ꯆꯥꯁꯤꯜꯂꯨꯔꯤꯅꯣ ꯅꯣꯏꯕꯣ? ꯁꯦ, ꯏꯃꯥꯅꯦ ꯊꯕꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯌꯦꯡꯂꯕꯗ ꯀꯦꯁꯣꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯃꯁꯥꯗ ꯆꯥꯟꯅꯗꯕ ꯆꯥꯁꯤꯜꯂꯨꯕꯒꯤꯅꯤ, ꯁꯤꯗꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯂꯨꯀꯥꯁꯇ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯀꯥꯁꯇꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯅꯠꯇꯕꯅꯤꯅ ꯍꯣꯏ ꯃꯥꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯌꯥꯗꯕꯅꯦ ꯗꯣꯛꯇꯔ꯫ ꯐꯔꯦ ꯁꯤꯁꯦ, ꯍꯣꯔꯦꯟ ꯆꯥꯛꯀ ꯀꯩꯗꯣ ꯈꯔ ꯄꯤꯖꯕꯤꯔꯒ ꯒꯨꯂꯤꯁꯤ ꯄꯤꯖꯕꯤꯌꯨ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯌꯥꯅꯤ ꯗꯣꯛꯇꯔ, ꯊꯤꯟꯗꯣꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯀꯦꯁꯣꯅ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤ꯫ ꯂꯩꯃ ꯃꯆꯥꯁꯤꯡꯗ ꯌꯦꯡꯗꯨꯅ ꯑꯆꯧꯕ, ꯅꯪꯗꯤ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛꯇ ꯍꯥꯏꯔꯝꯗꯤ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤꯗ ꯏꯃꯥ, ꯑꯩꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ, ꯅꯥꯎꯒꯤꯁꯤꯁꯨ ꯑꯩꯅ ꯇꯧꯕ ꯌꯥꯕꯅꯤ,
ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁꯥꯁꯦ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯅꯥꯎꯗꯤ ꯒꯂꯤꯗꯣ ꯄꯤꯖꯅꯕ ꯇꯧꯕꯤꯔꯣ ꯏꯃꯥꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯥꯁꯤ ꯄꯤꯊꯔꯛꯇꯦ ꯑꯗꯨ ꯍꯦꯛ ꯊꯛꯄꯒꯁꯨ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯅꯥꯕ ꯑꯃ ꯍꯧꯕꯒꯨꯝ ꯍꯦꯛꯇ ꯑꯣꯊꯥꯗꯨꯅ ꯃꯁꯥ ꯆꯣꯛꯊꯩ ꯑꯗꯨꯅ ꯃꯃꯥ ꯂꯩꯃꯅ ꯃꯈꯣꯏꯕꯨ ꯀꯣꯐꯤ ꯁꯪꯒꯣꯝ ꯅꯠꯇꯅ ꯀꯔꯤꯁꯨ ꯄꯤꯖꯗꯦ ꯃꯤꯅꯒ ꯇꯥꯕꯗꯗꯤ ꯏꯅꯥꯈꯣꯟꯕ ꯃꯆꯥꯅꯤ ꯑꯗꯨꯅ ꯍꯩꯅꯖꯗ꯭ꯔꯤ ꯑꯣꯏꯔꯝꯃꯤ ꯀꯤꯕꯗ ꯍꯥꯏꯅ ꯈꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯃꯁꯥꯗ ꯆꯥꯟꯅꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯀ꯭ꯂꯥꯁ 9ꯒꯤ ꯐꯥꯏꯅꯦꯜ ꯄꯤꯈꯤꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯁ ꯇꯧꯔꯗꯨꯅ ꯀ꯭ꯂꯥꯁ 10 ꯀꯥꯕꯒꯤ ꯁꯦꯛꯁꯟ ꯑꯅꯧꯕ ꯍꯧꯕ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯗ ꯑꯍꯥꯟꯕ ꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯌꯥꯝꯕ ꯁ꯭ꯀꯨꯜꯗ ꯀꯨꯏꯅ ꯀꯥꯔꯨꯗꯕꯒꯤ ꯍꯔꯥꯎ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯀꯥꯅꯔꯛꯂꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯁꯤꯡꯗꯨꯁꯨ ꯊꯤꯔꯒ ꯆꯪꯅꯔꯛꯏ ꯂꯨꯍꯦꯟ ꯉꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯣꯁ ꯇꯥꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯆꯪꯂꯛꯏ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯅꯔꯝꯕꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯏꯜꯁꯤꯁꯨ ꯌꯥꯎꯔꯤ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀꯅ ꯈꯨꯠ ꯈꯜꯂꯒ ꯀꯧꯔꯛꯄꯗꯨꯗ ꯂꯨꯍꯦꯟꯁꯨ ꯆꯪꯂꯛꯇꯨꯅ ꯑꯁ ꯂꯩꯔꯦ ꯍꯦꯔꯣ ꯐꯖꯅ ꯃꯥꯜꯂꯦ ꯈꯔ ꯇꯧꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯨꯍꯦꯟꯁꯨ ꯐꯝꯊꯔꯛꯏ ꯕꯣꯔꯤꯁꯅ ꯃꯈꯥ ꯇꯥꯏ ꯅꯣꯏꯒꯤ ꯍꯦꯔꯣꯏꯟꯁꯤꯗꯤ ꯉꯁꯥꯏꯅ ꯉꯥꯎꯔꯒ ꯇꯥꯔꯝꯃꯅꯤ ꯇꯥꯅꯤꯡꯗꯦꯕ ꯀꯅꯥ ꯍꯦꯔꯣꯏꯟꯅꯣ ꯈꯪꯗ꯭ꯔꯣꯅ ꯈꯪꯗꯦꯕꯣ ꯇꯨ ꯅꯪꯉꯣꯟꯗ ꯌꯦꯡꯗꯅ ꯂꯩꯔꯤꯁꯤꯗꯤ ꯃꯤꯗꯜ ꯔꯣꯗ ꯇꯥꯅꯤꯡꯗꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯖꯣꯂꯤꯁꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯅꯨꯄꯤꯁꯤꯡꯗꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯁ꯭ꯀꯨꯜ ꯂꯥꯛꯏꯅ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯩꯈꯠꯄꯅꯤ ꯇꯩꯔꯤꯕ ꯂꯤꯞ ꯒ꯭ꯂꯣꯁ ꯃꯁꯝꯗꯨ ꯁ꯭ꯇꯥꯏꯜꯒ ꯇꯧꯗꯨꯅ ꯇꯪꯈꯥꯏ ꯄꯨꯜꯂꯤ ꯈꯨꯁꯦꯝꯒꯤ ꯐꯖꯕꯅ ꯐꯖꯍꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅ ꯉꯥꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯏꯁ ꯀꯩꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯇꯝꯗꯣꯏꯔꯣ ꯇꯝꯅꯤ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯒ ꯌꯥꯝ ꯍꯩꯅꯈꯤꯕꯅꯤ ꯑꯁ ꯂꯤꯟ ꯈꯔꯧꯁꯦ ꯃꯁꯛꯅꯤꯅ ꯌꯦꯛꯇꯕ ꯑꯝꯇ ꯌꯥꯎꯗꯦꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯊꯧꯅꯗꯦ ꯏꯁ ꯀꯩꯅꯣ ꯅꯤꯄꯥ ꯃꯥꯒꯤ ꯃꯤꯆꯪꯂꯣ ꯀꯔꯥꯏꯗꯒꯤ ꯃꯤꯆꯪꯅꯣ ꯇꯧꯅꯨꯀꯣ ꯅꯪꯗꯤ ꯇꯨ ꯑꯥꯗꯒꯤ ꯍꯦꯔꯣꯏꯟꯁꯤꯅꯦ ꯁꯤꯒꯤ ꯂꯥꯟꯁꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯖꯨꯂꯤ ꯊꯦꯛꯇꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏ ꯕꯣꯔꯤꯁ ꯖꯦꯝꯁ ꯑꯩꯁꯨ ꯅꯣꯏ ꯁꯤꯗ ꯇꯝꯗꯣꯏꯅꯤ ꯑꯣ ꯍꯥꯏ ꯑꯣ ꯌꯥꯏ ꯐꯝꯃꯣ ꯑꯗꯨꯗꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯃꯇꯧꯗꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯅ ꯂꯨꯍꯦꯟꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯛꯇꯨꯅ ꯂꯣ ꯑꯩꯗꯤ ꯑꯅꯧꯕꯅꯤꯅ ꯀꯅꯥꯝꯁꯨ ꯈꯪꯅꯗꯦ ꯑꯗꯣ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯇ ꯀꯦꯝꯄꯁ ꯌꯦꯡꯍꯟꯕꯤꯌꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨ ꯂꯨꯍꯦꯟ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯃꯁꯥꯗꯨ ꯈꯔ ꯍꯟꯗꯣꯛꯏ ꯐꯝꯅ ꯖꯨꯂꯤꯁꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯑꯩ ꯐꯝꯃꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤꯔꯣꯝ ꯁꯥꯏꯗ ꯐꯝꯈꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯏꯜꯁꯤ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ ꯀꯅꯥꯅꯣꯕ ꯑꯁꯤꯒꯤ ꯁꯦꯡꯃꯥꯟ ꯃꯥꯟꯕꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯏꯔꯥꯡꯒ ꯍꯧꯖꯤꯟꯗꯅ ꯃꯇꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯔꯨꯁꯤ ꯑꯃꯗꯤ ꯕꯦꯂꯥꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯃꯁꯛꯁꯤꯒ ꯐꯖꯔꯤꯅ ꯇꯧꯔꯤꯔ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯣꯖꯥꯁꯨ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁꯇꯨ ꯃꯊꯪ ꯍꯧꯈꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯅꯝꯕ ꯊꯣꯛꯂꯛꯈꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯗꯤ ꯃꯥꯒꯤ ꯕꯦꯟꯁꯇꯨꯗ ꯂꯩꯍꯧꯔꯤ ꯖꯨꯂꯤꯁꯨ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯨꯍꯦꯟꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯔꯩꯒ ꯀꯣꯟꯁꯤꯟꯗꯨꯅ ꯂꯨ ꯑꯩꯅ ꯍꯥꯏꯕꯗꯨ ꯂꯨꯍꯦꯟ ꯍꯩꯅꯗꯅ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀ ꯇꯧꯔꯒ ꯆꯠꯂꯣ ꯑꯩꯗꯤ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯖꯨꯂꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯣꯛꯇ ꯃꯣꯏꯕꯨꯗꯤ ꯅꯪꯅ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏ ꯇꯧꯕꯅꯤ ꯅꯠꯇ꯭ꯔ ꯕꯣꯔꯤꯁ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤꯗꯨꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯉꯁꯤꯗꯒꯤ ꯑꯣꯏꯔꯣ ꯃꯣꯏꯁꯨ ꯐ꯭ꯔꯦꯟꯅꯤ ꯑꯁ ꯐꯔꯦꯁꯦ ꯑꯗꯣ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯄꯤꯖꯧꯗꯅ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯔꯛꯇꯕꯒꯤ ꯂꯨꯍꯦꯟ ꯁꯥꯎꯅꯤꯡꯅ ꯖꯨꯂꯤꯗꯤ ꯌꯦꯡꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯔꯣꯞ ꯇꯧꯅ ꯑꯩ ꯐꯔꯛ ꯇꯥꯏ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯖꯨꯂꯤꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯆꯠꯈꯤ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯖꯨꯂꯤꯗ ꯎꯁꯤꯠꯇꯕꯒꯨꯝ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ ꯃꯇꯧꯗꯨꯗ ꯖꯨꯂꯤ ꯁꯥꯎꯅꯤꯡꯅ ꯀ꯭ꯂꯥꯁꯇꯨꯒꯤ ꯃꯄꯥꯟ ꯊꯣꯔꯛꯀꯦ ꯇꯧꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯏꯜꯁꯤꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯖꯨꯂꯤꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣ
Rosie amadi Bellasu mateng pangsilai. Asengba, nupada sum haizabado yadi yabiraktabado. Julie sanariba wari da tabada prapap jangsilaktuna. Hey, kanada no? Noin haido. Julie na songna jangsintuna harakpado tabada ilsusu karimnana. Aikoidi wari sazabani kayo na tabiragi somna. Hey, mi sidabatarokono. Aise, noin hentin biyabanati. Is, akoibu somna nungaitinaba kari haikrage. Ado yam sorry duna. Hi, yam hi. Aikoidi migi kainaba wai ki balaitibo. Eh, nasana khang hintilakano. Aina tawrisidi aigi nupada khanglabra. Is, noi nuparase. Mani, noi di phangdabanina chapro. Ho kanagi nupana do khangnarani. Asomna harakpaduda Julie sauna Ilsibu masam hoigi dawrai. Tanjaduda thongsilduda Luhen sauna Julie bu kawrai. Julie Kawrai badu tabada makoi singdon thorai. Leramlibado ubada Ilsi tumileki Julie sumangai. Luhen prapap jangsilaktuna. Julie, nang buina wa ahen ba haidra haiduna yam hinjingado. Marupti marup oina layo. Ai classmate singduda khatnaba hogano. Nangi adugumba ina kholi haina mi sutabada tawgano. Asi hairamduna magi famfamduda chatuna phamki. Julie songning Ilsida mamit ka khana yengamlaka ma somagi famfamda changki. Asumna break loreduna class to hoki. Class tawringai manungda Julie ka faminariba nupi ani duna wari hawrei. Nangi mingdo Julie haba natra. Mani. Ngasai khoina break to thosi suyade. Ado kaino ngasai luhenga nanga wa haifet ngangna khriduna. Julie hangla iba waduda I atawduna lei. Nang hana luhenga khangnabra. Handaki dudi satlawna khumlai. Khangne. Kamaina no. Akhoi babunga moi babunga se dinabani marubni. Aiga luhenga su angang oringai dagi hangna dinari. Adugi samatakta ibani se engagement sa tawrabani. Adudi nangdi luhengi fiancé tare. As nungai zaramnida masaksu pasaba lairiksu haiba luhense yam ngongnabani. Akhoi school gi nupisingna aduga madi manungda engagement ga tawra lerimi. Ado kainom hange. Ado kainom ta hange. Hayo. Asigi middle row gi nupi homse kamai doge. Asira moya homse yam luna tinabani. Matagi sina lari adum khara yabani. Aduga mayai gi sidi flow ni. Hada class 9 final da khakni pass thaukiba akhodi thazadrabani adugane amaso abigi kaino mayagi se ikai bi am khangdabani luhen daga propose ka thokibani hoi luhena budi thina chaibani mahadi nangle bagi yadaba jani ado jaksilo ko noi sai se phazakini luhena male bagi nubi ategi proposal yadabani haibadu tabada Julie mai thongda haraubana loiki adubu thokta Ilsibudi singlaga leiki hekte apote ahirisidi ado Jackson bana faida hoi amarom da nangsu phase yam chane nueni ado akhoi homsu dinner si hoi ado akhoi ming khanglaba ngasai kidaine nangina jina nangina mitu mane ojana takli balari ka changdaba makai makoina thokpa wari saduna leithokli asumne school gi matam sulurduna yumda hanarami yumda paisa thoba lakpasi leptabani ibeni thawai wana mangolgi thariduda famduna lei macha han bidya amadi yai mahalakpada mama na famlibodu ubada jangsinduna ma kedorage ibeni macha na halaklabada awabalot sinduna ibema kaisu tawdida noi hala abro nanawnu bisu imungda leibani chocho charawa luro lamjaudagi nini tharugi dukandagi gari no khara yengruge macha singsu mamana nungaitaba haidrabana karisu makhatada imungda jangki asomdana luhen phone du instabaiduna karibu yenglibono khangda otlingai makhadagi mamana kauraga mathakta karakli atomba tabro luhen staraduna kayagema horenogi makhong mari panba thongnaba noi amung chongna kahobani Kerema, noi pabung bimoldo lakani haibani majano biga. Harekli badu tabada luhen bitka handana. Tablam na son pili. Tablam na son bani lima sa hafeta horadana. Jojo, noi yambung jause changjingai da chakjara ama chahausi haidana tawbani.
ꯆꯠꯂꯣ ꯆꯠꯂꯣ ꯉꯥꯏꯍꯧꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯨꯝꯈꯤ ꯂꯨꯍꯦꯟꯁꯨ ꯕꯤꯠ ꯂꯩꯇꯅ ꯀꯨꯝꯊꯔꯛꯏ